Lakhipuronline puthokchaba October ki tang 8 ningthaukabi numit ki Khomjinba Pao tabirasi ahanbada maruoiba Pao Nizut moina scheme gi makada rajya gi mafam matai da pangthok pangum silchar dasu ahanba installment gi check mahiroi nupi macha sing da yanthokre nong magi oiba biodiversity conservation gi matangda bhab taminaba gi thormama kasar anwar par da pangthokre Martha Ferrell Award Fanglaglabi Advocate Tania Sultana Loskorbu Jakal Kana Taram Nokre Rajasri Baika Chandra ki Chaniga Kuntaruk Suba Nonga Kumon Thorom Pangthokre Amasung Martin Irengbamna Turkey da Pangthokiba Mr. Top Model of Universe Contesta First Runners Up Tarakre Hauzik Mapungoiba Pauta Birase Assam ki CM Dr. Himanta Biswa Sarma na haudokiba Nizut Moina scheme gi makada rajya gi mafam matai da pangthok pagum ngarang check jenthokpagi thoram Silchar India Club Indoor Stadium da pangthokre thoram da Kasar jila gi oina mahiroi lising taret ka chani panda check jenthokadabagi manungda ngarang Silchar gi mahiroi lising ani ka chatrukta ahanbagi installment ki check yenthoki mathang thadagi hauduna mahiroi singi makoi gi bank account ta changlagani Chahigi June July natabada thatara stipend phangani Thauramda Silchar gi MLA Sri Dipayan Chakrabartina mahiroi singda check khusinaki Thauramda Kasar gi DC Mridul Jadab GC College ki principal Bibas Dev School amadi college singi oja sing amadi atai marui pamioi kayana Thauramda sarugyaki Chahi nauna luhongba thingnanaba amadi mahiroi nipi macha singi lairik laisu tambada sel gi mateng pinanaba gi pandamda paikhatliba scheme asina Rajya asigi government school amadi college ki mahiroi singda thagi oina sel gi tengbang piri scheme asida higher secondary mahiroi singna thagi lupa lising ama degree mahiroi singda thagi lupa lising amaga chani yangkhai aduga postgraduate tawribi nupi macha mahiroi singda lupa lising ani makhai tawduna thagi stipend pigadori adu moinamak leingakna hairipa nizut moina scheme gi makhada sel gi tengbang asi rajya asigi private school gi mahiroi nupi macha singda kudong chaba pibidri Northeast Affected Area Development Society ki Transboundary River of South Asia haiba project ki makhada Lomilup Assam amasung Benevolent Youth Society Anwar Par na sinlangduna Anwar Par LP School da nongmagi oiba Biodiversity Conservation akoibagi pibam ngaktuna thambagi matangda awareness program ama ngarang maising nimita pangthokre Oja Krishna Mohan Chairman Rupai Bali Anwar Protection Committee na mayai tangbal laukiba thoram asida Tilak Malakar Agriculture Development Officer Lakhipur Biraj Sharma Fishery Development Officer Lakhipur amadi Jishnu Datta Environmentalist Lakhipur na Agro Biodiversity Aquatic Biodiversity amadi Forest Biodiversity ki matangda hauzik ki phibam amasung karigidamak akoibe ki phibam ngaktuna thamba mathau tari bano haibagi matangda marik chumna takpikhi thoram asida nungphau khungangi laitonjam raskisorna chiri anuwa ngak senabagi changsiliba khongsengi matangda wapam kaya thamki thoramda mutumlakai youth club singirbon educational youth club singirbon Benevolent Youth Society Anwar Par, Common Club Lakhipur, Rupai Bali Anwar Protection Committee Hazarigram, National Youth Club Singirbon amadi Chiri Anwar Protection Committee ki miyut singna thoramda sarugyakhi Mahusa gi khalkairakpa sina maram oiraga aikoi khudingmakna biodiversity conservation gi thorang tawbata natana thabak oina paikhatpagi matam oire haibagi wapam phongdoknakhi Nungthilda sarugyakhi basingna Anwada laktuna mafam asigi mahusa gi phajaba yengminaba galoinana mafam asibu hena phajaba mafam ama oinanabagi matangda wari sanaki haina lawmi lupna thadorokpa pawa mada khangalakli Martha Ferrell Award Fanglaglabi Advocate Tania Sultana Loskorbu Jakal Kana Taram Nokre Silchar Pensioners Bapanda Nirmal Kumar Das na mipam apuoduna haukiba thangse numita pangthokiba Jakal Kagi mipam amada New Delhi ki UNESCO Bhavanda handakta Martha Ferrell Foundation na lanthokiba Martha Ferrell Award asi phanglakpagi damak kudol pot amadi certificate piduna pukning thawgatkre Loop ki Secretary General Dr. Maimom Santi Kumar Assam University ki Patharaba BC Topodir Bhattacharji Snigdha Nath Swapna Bhattacharji Ampal ki Vice President Prabharani Sharma amadi Dulal Ganguly na chingba miyoi singna dais ki leiteng oikhi
Miam punna advocate Tanya Loskor da khudolpot pikhi. Udarbongi khungang amada pokhibi Tanya Loskor gender discrimination amadi women empowerment ki lamda matam kayagi mamangdagi thabak tawrakhibani. Mahakna asumna Assam ki mingchat purakpada National Manipuri Progressive Front ki maiketagi Nandakumar Singha, T.S. Ton Singh, N. Ranjit amasung Nirmala Singha nasu thauramda saruk yaduna Tanya bu pungning thawatki. Rising Club Bontera Purna Silangduna Kunmanga Suba Ima Panthoibi Irat Pagi Thauram Lupa Pudongba Thauramga Mari Leinana Hayeng Meragi Mangani Panba October gi tang nipanda Panthoibi Ima gi Thawai Miren Kaukhat Pagi Thauram Pangthoklagani Numit tarukni chupna Nat ki oiba makhal mathel thauram kaya ga loinana pangthokadaba Irat Thauram asi Silchar gi MP Porimol Suklobetana Thauram Hogdok Pigani Miyamna Irat Thauram asida Thogol Phangbiranaba Rising Club ki President Amadi General Secretary Koizam Anup Amadi Oinam Pronoy Loinana Panthoibi Irat Loop ki President Amadi Secretary Khaidem Bijoy Amadi Loitongbam Sital Jitna Noluk Naning Singlakli Kendra ki Science amasung Technology ki Rajya Mantri Dr. Jitendra Singhana Awang Nokpok Lamdamda Ahan Boina International Science Festival ama Guwahati da pangthoklagani haikre National Media Center da pangthokpa press briefing amada Dr. Jitendra Singhana wapamasi phongdokladuna India International Science Festival IISF ki Tarasuba edition Guwahati da lakliba November gi tang 30 dagi December gi tang 3 phauba IIT Guwahati da pangthokani haire Sri Sri Govindaji Mandap Imphal da Govindaji Temple Board Karta Bhaiga Chandra Parisat amasung Rajeshwari Palamarupna punna siminaduna Chaniga Kuntaruk Suba Rajeshwari Bhaiga Chandra gi Nonga Kumon arang pangthokre Thauramda Govinda Pala Loisangi Saisak Loisingna Lanthokpa Nat Sankirtan amaga loinana amasung Mathel Chamaganipan Langduna Thauramadu pangthokhi Thauramda Ningthemcha Leimasija Amadi Sanai Bema Singh punna Miyoi Chamaga Yangkai Romna saruk jakhi Numidasigi Thauramasi Nabadi Brindaban na chingba mafam singdasu pangthoknaki hairi Martin Irengbamna Turkey ki Istanbul da pangthokiba Mr. Top Model of Universe Contest Lisingani ka kunmarida First Runners Up ki title lawrakre Haukiba thangje numita pangthokiba hendana baduda Bharat ki mahut sina saruk yaduna Masagi chaitara nipanta suriba Martin Irengbamna Best Physics Best Work ki subtitle sulauki Mahak mamangda Mega Mr. Northeast 2024 ki title sulawrakrabani Mahak Manipur University ki makhada Physical Education da BSc tamle Irengbam Martin Manipur ki Kakching District tagi Irengbam Hemchandra amadi Irengbam Ronibala ki machanupane Martin Irengbam 18 years old 183 India 18 yaşında 183 Welcome our komşu Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maruoiba pao amukhanna Nizut Moina Skin gi Makada Rajya gi Mafam Matai da Pangthok Pangum Silchar dasu Ahanba installment gi check Mahiroi nupi macha sing da yanthokre Nong magi oiba biodiversity conservation gi matangda bhab taminaba gi thormama Kasar Anwar Par da pangthokre Martha Farrell Award phanglaglabi Advocate Tanya Sultana Loskorbu Jakal Kana Taram nokre Rajashri Bhaiga Chandra ki Chaniga Kuntaruk Suba Nonga Kumon Thorong pangthokre amasung Martin Irengbamna Turkey da pangthokiba Mr. Top Model of Universe Contest first runners up tarakre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare